अहानबदा मरुइबा पाउसिंग पिजरे जम्मू काश्मीर की मिखलदा कांग्रेस का नेशनल कॉन्फ्रेंस पार्टी का पुनः चेमिनागनी हाइबकी मतंगदा चीफ मिनिस्टर नोंथमम बिरेना कांग्रेस अमदी राहुल गांधी दा तोंगान वहांग तरा हंगलि Suspension of operation suga mari leina paikhatadaba thabak thoram singi matangda center state lengakta chap wafum amata official oina phongdorappa leitri haina chief minister nongthamam birena phongkhrei separate administration demand tawbada yawba jo MLA tarana chief minister nongthamam biren gi lengak asida ngasi fawba support tawbagi maram karigidamak thadau tribe council na hangbang ngamdribana haina thadau community international TCI na hangli skill development gi lamda lengak na lamdam asigi naha sing samgat na ba tongan ba thabak thoram kaya paikali haina chief minister nongthamam birena phongdokhrei None district ki manung chana leiba mafam kayada landslide amasung mudslide thokpadagi miyamda chawna khudong chadaba mayoknare amadi Thoubal district ta ichaw thokpa hengalakle ichawna sokhalaba singi yengnaga tongan ba mafam da flood relief camp mari hangdokre